Ngasigi video sidi numit kharani sigi mamangda tongan-tonganba pauche singda irakhiba viral sakhiba Naga singi tumlaga leiruraba demand asi Manipur gi hojik oiriba tangdu leita dabagi talak asida mathi phonglakle haibadi United Naga Council na ing 2016 da nauna SEMKHIBA district taret adu handokta taragadi UNC amadi tongan-tonganba Naga gi body kaya amana akanba khongjang hauragani haiba sigi matangdani masi kari maramgino amadi kamdauna oirakhibano haiba sigi matangda mayak shengna mamutana khangminasi ing 2016 gi matam madugi Sri Okram Ibo binaluchingba Congress Party gi lengak leiringai matamni matam maduda ANOUBA district taret hapchinduna Manipur gi apunba district hanagi lajaramliba adudagi taraga taruk shukhibani matam maduda lengak adu chahi taraga manga sugadore mathang chahi haibadi 2017 gi election ga mangoinana hariba ANOUBA district taret adu hapchin khibani sahi adugi December gi tang 9-8 gi lonaba ahing aduda matam madugi chief minister oibo bina luchingba sarkar adugi cabinet gi mifam maduna laukhiba warep gi matungina state asidagi hanadagi leirakpa district 8 gi manungda taretagi subdivision kun taret muk lokthokuna ANOUBA district taret nauna SEMKHIBAga loinana Manipur gi apunba district hana mapan suramdagi taraga taruk shukhibani state asigi oina hanadagi leirakpa ching amasung tampaki district singi subdivision kun taret lokthokuna nauna mapung phaba ribinu district sing ohenkhirba sing adudi Imphal East district tagi Jiribam amasung Borakura subdivision lokthoklaga Jiribam district Senapati district tagi Kangpokpi Samphai Saitu Gamphajol Kangsup Geljang Saikul Lungtin Island amasung Bungte Zero subdivision sing lokthoklaga Kangpokpi district Thauban district tagi Kakching amasung Waikhong subdivision asi lokthoklaga Kakching district Sandel district tagi Machi More amasung Technopal subdivision asi lokthoklaga nauna Technopal district SEMKHI aduga amukshu Ukhrul district tagi Kamjong Sahamphung Kasom Kulen amasung Phungyar subdivision sing asi lokthoklaga Kamjong district Surjanpur district tagi Pherjol Thalon Parbung Tipaimuk amasung Bangai Ren subdivision sing asi lokthoklaga Pherjol district amasung Tamenglong district tagi Nungba Khopum Longmai None amasung Hauksong subdivision sing asi lokthoklaga None district haina SEMKHI matawasumna Manipur gi apunba district asi taraga taruk shukhibani loinana nauna siamlaba district sing asigi boundary sing asi hanadagi leirakpa subdivision sing asigi ngamkhai singi matungina oigadabani matawasum tauna ANOUBA district sing asi hapchilakhiba asida tongan-tonganba miwai kaya marumna harau tayamba phongduklakhi adubu chingi mafam khara amada maru oina Naga singna namna taba mafam kaya amada Naga singi oiba nungaitaba amadi yaningdaba kaya amasu phongdokhi matam madugi sarkar aduna laukhiba warep adu United Naga Council UNC na mai hauna saukhi amadi yaningdaba phongdokhi matam aduda UNC na phongdokhibasi Naga singna masagi laibak amasung makhoigi lammasi lepthoksagadabani masida mapangi sakti amatana Naga singi mapamapu sing aduna thamlamba lamsing aduda ahai apa khak shaba yaroi matam aduda mai hauna sauraba Naga singna sumna phongdokhi ANOUBA district sing shimlakpa haibasi Manipur gi chief minister gi divide and rule policy gi khongchang amani masina Naga sing gi asokpada thum thaksin baga chap mani masida government of India na mateng pangsilakpada Naga singna tumina yenglaga laithokloi karigumba wafam sing asi loisingi haina khanba taragadi madu India lengak masung Manipur gi sarkar ani asina khangadabni masina takpadi matam maduda nauna SEMKHIBA district sing adugi manungda Senapati dagi khaidokhiba Kangpokpi Sandel dagi khaidokhiba Technopal hariba district ani asi Naga masung Kuki ani gi marakta sayetnaba leire haibasi mayak singna taki masida Naga singna claim tawriba asidana Naga singi oiba apunba phirep adudi Naga singi ipaipu singna thambiram ballam isagi identity puari nat amadi chatnaron sing asi kaya asibu ngaknaba honaba haibasini masibu namthanaba honaba haibasi afaba khak oiroi
Masigi makha tarakpada sumnasu claim tauri tongan ba Naga singi luf ansam UNC NSF na chingba kaya amaga Government of Manipur amadi Government of India ga MOU kaya ama sign tawnaba matamda Naga singi lam amata manghalloy amasung ANOUBA district siyamada sokloi haina phongdokkhibani haibadi Naga singi hana laijariba Senapati amadi Chandel district ani asi khaidok Naga singi oiba lam manghalloi Naga singi oiba lam inchi amata manghalloi haibagi thajabasi piki hairamki matam maduda district sing nauna simla khibadugi tongan ba lup kaya ama kanglup kaya amana asaw ba nungaitaba pamdaba sing thokhiba adugi matang aduda matam madugi chief minister oibo bina clarification amasu piramki masi karigidamakta ANOUBA district sing asibu semkhibano haibasigi mahaki pakhumda State asigi oina lengak saswanda khudung chanabagi damakta sakhat thaurangda manaba sakthung asi phanganabagi khongthangda ANOUBA district sing asi simla khibani haina claim tawkhi matam maduda Senapati gi district gi manung chalamba kangpokpi asibu ANOUBA district oina lauthurakpa asida lamdam asomda leiriba kangpokpi gi miyamna ahing chupa ama harauba nungaiba asi phongdokkhibagi pausu leikhi State asigi ANOUBA district taret asi lauthokhiba aduda hana Sadar Hills haina khangnaba kangpokpi asibu kangpokpi district haina nauna yaurakpa asida lamdam adugi miyamna harauba nungaiba phongdok haraubana thumatlaba kangpokpi gi miyam aduna mamittagi pi chintharaga long live ibobising long live Manipur Congress government haina iba pamphlet kayama Imphal tamna chatpa passenger gi gari singda miyoi kayamada thetki amadi thabal chongki harau nungaiba phongdokhi matawasum tauna Manipur gi puarida kauba ngamdraba numit ama oina lehorgadaba thodok singi manung aduda 2016 adugi December gi tang 9 gi ahing nungyagi matungda state cabinet na laukhiba warep asisu amani ningsing bayai matam mamada Senapati district gi manung chalamba Sadar Hills asibu kangbu khara mana district oihanbiu haina demand tawkhi kangbu amana district asi oihanbe yaroi Senapati asitagi khaidokpe yaroi haibagi ihau kaya amasu laikhibani madugi mahutta kangpokpi district oina maming oina onthokkhibani jeriba masisu district yakpi khibaga warau nagadabadusu Tamenglong district tagi khaidoklaga None district yakpi shille kanglopki phurupki oiba miengda ANOUBA district singase siammanate haiba yanabagi thaurangda thoshilda Thoubaldagi Kakching khaidokle Ukhrulda Kamjong khaidokle amasung Surchanpurdagi Pheljol khaidokle masisu matam adugi lengak adugi ANOUBA policy amane masida hena nungairiba amana district khaidokpagi wafam masi tauge haina tawrakbashu mali miyam gi wahangni miyamna hangli nahan makhai kaidoraga leibage subna khaktangi square kilometer 22,327 kakpak chauba Manipur gi state asida tawriba irang asi puba thangma ngamba ya nate issue ngaktani loiba khamba naiba nate matawasumna matam maduda semkhiba ANOUBA district sing adugi matangda Naga sing na matam kaya ama sauraga lakhibani matam kaya ama phumlaga leiruba adu handaki matang asida lanmarak asida mathi phonglakhibani masida UNC na ANOUBA district semkhiba asi karigumba handoktaba taragadi akanba ihau kaya ama hauna masem sare haina haukhiba numit kharani sigi mamangda phongdokhiba laikhibani ANOUBA district taret semkhibagi matangda UNC na National Highway singda tha taruk henna economic blockade chathkhibagi Manipur gi miyamna wana khibagi thodok adusu UNC gi ANOUBA khongjangi paujil asina nawhona ningsingna halle matang asida UNC na claim tawriba asina Manipur da haukhiba kumja 2016 gi December gi tang 9 da matam madugi Congress gi leingakna mari leinaba stakeholder singda tanaramba amata tawdana ANOUBA district sing shamlakpa asigi achouba wathok ama oiraga lakhibani masigi mamangdasu Naga miyamga Manipur gi leingakka memorandum of understanding marirak thokna inaduna amadi kumja 2011 da India leingakna insurance power piraga stakeholder sing asi tanaramdana thabak amata tawba yaroi haina phongdokhibasu laikhi hairi adubu masigi ona tainabada thabak tawrakpa asidagi Naga gi miyam horaktuna National Highway da numit chamaga kuntramapanni economic blockade adu chathkhibani masigi matung Manipur government
UNC amadi India government gi marakta tangkak kaya thukna tripartite talk chathaduna wathok asigi matangda khanaraga lakhibani haiki wari sanaba asigi ikon konba tangkak adu haukhiba kumja 2019 gi March ki tang mapandani haiki loinana mathangi wari sanaba adudadi Manipur government gi chapchaba phirep adu sungsoi soidana khangalagani loinana sahi adugi July thagi aroibagi chayolda wari sanagini haina matam thakhibani matau asum tauna hojik UNC na demand tawriba asi ing 2016 da nauna SEMKHIBA ANOUBA district singasibu handoktuna hanagi phibamda haibadi Manipurna district mapal leringai matam asibu amuk hanna hanjinbiu haiba sini